Hi, hello, welcome back again. Ngasi ay miyam gidamakta koi video ano bong purga laksere. Do masi video se kamai tawge habadu miyam da yengminase khangminase habadu ni. Ado channel asibu ahanba thengnabi ba yaurgadi subscribe tawbiramo, like tawbiramo and share tawbiramo. Ado mathang ano bo miyam gidamakta ay video purga laksege. So without wasting any time, let's get into the video. Ko magi keno do adasina kogi mall lugu masanga kanda kogi sigi pose da hall jidna makanda kogi gari thi beiduni ko aduga sinamuk kogi boot space hang baini sina unlock lock sile ko sile gari so smai tawe to yengminar se kogi front profile da hana yengminar si ko ahoi si hanba kogi front profile da hana kari kari legi habdu myam da ikitang samla paijaram ge sa hanba da akoi sit leiba pose DRL ni ko DRL sisina anova kogi Creta anobugi looks fazana kaitare myam da yamna appealing oiba haitare yengmuda aduga sina trio beam LED lamp haitare aduga sisina high beam si mathaki anisina low beam ni ko myam si yengmuda yamna saफ ani yengmuda yam phajai adu makha sida hoi fog lamp si leire adu sida kogi nusit kitang kaino tongna nabugi habitare si indicator oina si thabak tawe aduga somda la kanda kogi sina kogi skid plate habitare si yengbuda yamna koi gari sigi koi muscular look ama found ba habitare ko aduga simagi grill se yamna anowa kanone unique oiba maong ne habitare sigi kano je Hyundai gi Creta anowa gi looks ta yengmina se mathang koi side profile lomda muk chatlaga yengmina se si yengdringei da koi gi engine gi gari gi engine gi magi specification kaino habdu yan khangmina se asi koi gi model se koi gi kanone Creta gi SX IVT haba model du ni ko ado magi engine jam yang mi si ko asyam heavy oi sidi gari se adum sigi heavy sigi matung ina koi gi kano se gari gi magi body gi quality se dum khangba su amba ame ado sigi kano se engine gi my cc je 1.5 keno ni ko cc ni ko aduga magi bhp sina 113 aduga magi torque sina 144 newton meter ne aduga sileire magi insulation ju am phajana yam nana phajana tawe adu yemina si koi side profile da mu kai legi habdo yarba ado hoje mu side profile lom da mu lakse side profile gi sidam da kitang naksan dro sigi tire gi size se 215 60R 17 ni ko 17 inch ki tire aduga sigi alloy wheel je sigi top model la di amuk diamond kat lai ko sidi laitre aduga sigi SX model sida keno tawe IBTC model sida maning amang disc brake nga to in lai ko adu tire gi magi keno su saka su khadum pae aduga sidai da amuk yemu kanda magi RBM sida khigi indicator side indicator sidai da keno tawre yaure aduga sidai da makha sida amuk paddle lamp silai ko sigi kai nungai ba ma paddle lamp se si yam kana ba keno ni ko dang da gari da kakhat kum da to matam da yam nungai ade door chrome handle silai re adagi sigi roof rail je is not functionable habitare functionable oide aduga sida sina hoi to ana hapsa bane rain visor silai re adagi kaisu side profile da di dum yemgyo sigi gari gi khoi gi side profile je yengboda yam thina phajai ko ade mai sigi maning gi hapet huidarakpa kuf mong da adagi sigi keno mai ground clearance 190 mm ni ko yam wange dum off road ki dum thara dum nungai ba gari oirani ana khale ado som back lom salasi hajik back profile lom dum la je back profile gi ei mathang hajara ke sida SX sunroof yawi ko ade sakfin international ko ase spoiler ade sina keno maningi koigi wajar haitare ko adagi sina defogger
ꯗꯤꯐꯣꯒꯔꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ sida high mounted ꯑꯣꯏꯗ꯭ꯔꯦ ꯁꯤ high mounted ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯤ middle ꯑꯩꯈꯣꯏ mounted stop lamp ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ Cretaꯒꯤ ꯃꯥꯒꯤ ꯕꯦꯖꯤꯡꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯂꯣꯒꯣꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯥꯒꯤ LED ꯁꯤ ꯃꯃꯥꯡꯒ ꯃꯅꯤꯡꯒꯁꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯁꯤꯅ ꯏꯟꯗꯤꯀꯦꯇꯔ ꯑꯣꯏꯅ ꯍꯦꯂꯣꯖꯦꯟ ꯁꯤꯅ ꯊꯕꯛ ꯇꯧꯋꯦ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛꯂꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯟꯁꯔꯁꯦ 1 2 3 4 ꯁꯦꯟꯁꯔꯁꯦ 4ꯅꯤꯀꯣ ꯁꯤꯒꯤ ꯄꯤꯔꯤꯁꯦ ꯑꯗ ꯕꯦꯛ ꯀꯦꯃꯦꯔꯥꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯁꯤꯗ ꯑꯣꯇꯣꯃꯦꯇꯤꯛ ꯐꯣꯜꯗꯤꯡ ꯃꯤꯔꯔ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯗꯣꯔ ꯁꯤ ꯑꯟꯂꯣꯛ ꯂꯣꯛ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯄꯥꯋꯔꯒꯤ ꯋꯤꯟꯗꯣ ꯉꯥꯛꯇꯅꯤꯀꯣ ꯂꯣꯏꯅꯃꯛ ꯄꯥꯋꯔꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯅ ꯁꯤ ꯁꯥꯏꯠ ꯃꯤꯔꯔꯁꯤꯒꯤ ꯁꯤꯅ ꯑꯦꯗꯖꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯅꯤꯀꯣ ꯐꯤꯅꯤꯁꯇ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠ ꯗꯣꯔ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯇꯣꯟꯅꯤ ꯁꯤ ꯋꯥꯏꯠ ꯕ꯭ꯂꯦꯛꯀ ꯑꯗꯨꯒ ꯁꯤ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯁꯤꯗꯩꯗ ꯁ꯭ꯄꯤꯀꯔ ꯑꯃ ꯄꯤꯔꯤꯀꯣ ꯁꯤꯗꯩꯗ ꯑꯗꯩ ꯁꯤꯗ ꯁꯝ ꯑꯩꯈꯣꯏ ꯕꯨꯠ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯥꯞꯄꯒꯨꯝꯕ ꯕꯣꯇꯜ ꯍꯣꯜꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯈꯔ ꯂꯩꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯃꯃꯥꯡꯒꯤ ꯗꯦꯁꯕꯣꯔꯗꯇ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯑꯍꯥꯟꯕꯗ ꯑꯩ ꯁꯤꯗꯩ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯁꯤꯗ ꯎꯏꯀꯣ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯕꯇꯟ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜꯒꯤ ꯁꯤ ꯑꯣꯟ ꯑꯣꯐ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯦꯗꯂꯥꯏꯠ ꯑꯦꯗꯖꯁꯇꯔꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤ AC ꯚꯦꯟ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪ ꯍꯥꯏꯖꯔꯛꯏ ꯁꯤꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯁꯤꯅ RPMꯒꯤ ꯁꯤꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤ ꯁꯤ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯂꯤ ꯐꯨꯜꯂꯤ ꯁꯤꯗ ꯏꯟꯗꯤꯀꯦꯠ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯁꯤ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯑꯗꯒꯤ ꯏꯟꯖꯤꯟꯒꯤ ꯃꯣꯕꯤꯂꯥꯏꯖꯔ ꯁꯤꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯪꯗ ꯁꯤꯒꯤ ꯁ꯭ꯇꯦꯔꯤꯡꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯄꯤꯛꯇꯛꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯕꯇꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ D ꯀꯠꯀꯤ ꯃꯑꯣꯡꯗꯅꯤꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯀꯂꯔꯗ ꯑꯩꯈꯣꯏ ꯁꯤ ꯄꯦꯗꯜ ꯁꯤꯐꯇꯔ ꯍꯥꯏꯀꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯤꯅꯤꯁꯁꯤꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯍꯟꯕ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯗꯩꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯣꯔ ꯃꯆꯥ ꯑꯩꯈꯣꯏ ꯑꯥꯔꯝꯔꯦꯁ ꯄ꯭ꯂꯁ ꯑꯗꯒꯤ ꯁꯤꯗꯩꯗ ꯁ꯭ꯇꯣꯔ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯁꯤ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯤꯗ ꯕꯇꯜ ꯍꯣꯜꯗꯔ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯄꯔꯐ꯭ꯌꯨꯝ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯣꯇꯣꯃꯦꯇꯤꯛꯅꯤꯅ ꯁꯤꯒꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯀꯩꯅꯣꯁꯦ ꯁꯤꯅ ꯄꯥꯔꯀꯤꯡ ꯁꯤꯅ ꯔꯤꯚꯔꯁꯀꯤ ꯑꯗꯒꯤ ꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯒꯤ ꯁꯤꯅ ꯗ꯭ꯔꯥꯏꯚ ꯃꯣꯠ ꯑꯗꯩ ꯁꯤ ꯁ꯭ꯄꯣꯔꯠ ꯃꯣꯠ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯣꯇꯣ ꯍꯣꯜ ꯑꯗꯩ ꯁꯤꯅ ꯔꯤꯌꯔ ꯚ꯭ꯌꯨꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯥꯔꯀꯤꯡ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯒꯤ ꯗ꯭ꯔꯥꯏꯚ ꯃꯣꯠꯁꯤꯗ ꯑꯃꯨꯛ ꯄꯤꯔꯤꯁꯦ ꯃꯣꯏ ꯁꯤꯗꯩꯗ ꯑꯃꯁꯨ ꯄꯤꯔꯤꯕ ꯑꯣꯞꯁꯟ ꯁꯤꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯐꯤꯆꯔꯁꯦ ꯌꯥꯝ ꯐꯖꯕ Hyundaiꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯗ꯭ꯔꯥꯏꯚ ꯃꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯜ 3 ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯀꯣ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯒꯤ ꯀꯝꯐꯔꯠ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯩ ꯁ꯭ꯄꯣꯔꯠ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯈꯥꯗ ꯇ꯭ꯔꯦꯛꯁꯟ ꯍꯥꯏꯅ ꯂꯩꯖꯦ ꯇ꯭ꯔꯦꯛꯁꯟꯒꯤ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯗ ꯁꯦꯟ ꯑꯗꯒꯤ ꯁ꯭ꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯃꯣꯏ ꯃꯈꯜ ꯑꯃꯁꯨ ꯄꯤꯔꯤ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔꯂꯤꯡꯒꯤ ꯁꯄꯣꯁ ꯋꯦꯌꯔꯂꯦꯁ ꯆꯥꯔꯖꯔ ꯍꯥꯏꯇꯥꯔꯦ ꯋꯦꯌꯔꯂꯦꯁ ꯆꯥꯔꯖꯔ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ USB ꯁꯤ ꯂꯩꯔꯦ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ AC ꯑꯣꯇꯣꯅꯤꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯀꯩꯅꯣꯁꯤꯅ 10.25 ꯏꯟꯆꯀꯤ ꯀꯩꯅꯣꯅꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯁꯤꯗ ꯃꯃꯥꯡꯁꯤꯗ AC ꯚꯦꯟ 4니고 ꯌꯥꯎꯔꯤ ꯁꯤꯗ 2 ꯌꯥꯎꯔꯦ ꯁꯤꯗ ꯑꯃꯨꯛ AC ꯚꯦꯟ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯅ ꯒ꯭ꯂꯕ ꯕꯣꯛꯁ ꯂꯩꯔꯦꯀꯣ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯨꯞꯁꯤ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯔꯨꯞꯁꯤ ꯌꯦꯡꯅꯤꯀꯣ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏ ꯁꯤ ꯐꯨꯜꯂꯤ ꯑꯣꯇꯣꯃꯦꯇꯤꯛ ꯁꯤ ꯂꯩꯔꯦꯀꯣ ꯔꯨꯐ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯏꯅꯔ ꯂꯥꯏꯠ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯟꯋꯥꯏꯖꯔ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯔ ꯌꯥꯎꯏꯀꯣ ꯑꯗꯩ ꯁꯣꯝꯒꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤꯗꯤ ꯌꯥꯎꯗ꯭ꯔꯦ
ꯈꯨꯝꯖꯤꯜꯂꯁꯦ 오케이. hꯧꯖꯤꯛ ꯃꯅꯤꯡꯒꯤ ꯁꯤꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯏꯖ ꯑꯗꯒꯤ ꯃꯥꯒꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧ ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯤꯗ ꯐꯝꯃꯤꯁꯦ ꯍꯥꯏꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯒꯤ ꯍꯥꯏꯠꯁꯦ 5.910ꯒꯤ ꯀꯩꯅꯣꯅꯦ ꯑꯦꯚꯔꯦꯖꯅꯤ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯀꯣ ꯍꯦꯗꯔꯨꯝꯁꯨ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯤ ꯔꯨꯝꯁꯨ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯑꯗꯨꯝ ꯃꯃꯥꯡꯗ ꯗ꯭राꯏꯚꯔ ꯑꯃꯒꯤ ꯐꯖꯅ ꯁꯤꯠ ꯂꯩꯈ꯭ꯔꯕ ꯐꯝꯐꯝ ꯐꯖꯅ ꯁꯦꯝꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯤ ꯔꯨꯝꯁꯨ ꯐꯖꯅ ꯂꯩ ꯑꯗꯒꯤ ꯊꯥꯏ ꯁꯄꯣꯔꯠ ꯑꯗꯨꯝ ꯐꯖꯩ ꯒꯥꯔꯤꯒꯤ ꯁꯤꯠꯇꯤꯡ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯄꯣꯖꯤꯁꯟꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯤ ꯑꯍꯨꯝ ꯐꯝꯃꯛꯄꯗꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯐꯝꯕꯗꯤ ꯌꯥꯅꯤ ꯑꯗꯨꯝ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯁꯟ ꯍꯦꯠ ꯔꯦꯁ ꯃꯅꯤꯡ ꯑꯅꯤꯃꯛ ꯍꯦꯠ ꯔꯦꯁ ꯉꯥꯛꯇꯅꯤꯀꯣ ꯌꯥꯎꯔꯤꯁꯦ ꯑꯅꯤꯃꯛ ꯑꯗꯨꯒ ꯃꯌꯥꯏꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯔꯦꯁ ꯁꯤ ꯂꯩꯀꯣ ꯑꯥꯔꯝ ꯔꯦꯁꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯔꯦ ꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯀꯝꯐꯔꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯃ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯁꯞꯄꯣꯔꯠ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯔꯤꯗꯤꯡ ꯂꯥꯏꯠ ꯑꯅ ꯑꯃꯨꯛ ꯌꯥꯎꯔꯤꯀꯣ ꯁꯤꯗꯩꯗ ꯌꯥꯝ ꯐꯖꯕ ꯐꯤꯆꯔꯅꯤ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯕꯨꯠꯁꯦ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯦꯄꯥꯁꯤꯇꯤꯁꯦ 433 ꯂꯤꯇꯔꯅꯤꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯂꯩꯒꯦ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯂꯩꯔꯦ ꯑꯁꯤ ꯑꯦꯂꯣꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯁ꯭ꯇꯤꯜ ꯋꯤꯜ ꯇꯥꯌꯔꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯃꯄꯥꯟꯒꯤ 17ꯅꯦ ꯑꯗꯨ ꯁꯤꯗꯅ 16 ꯑꯣꯏꯕ ꯑꯃ ꯍꯟꯊꯕꯅꯤꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯠ ꯑꯃ ꯌꯥꯎꯔꯤꯀꯣ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯍꯥꯞꯊꯣꯛ ꯍꯥꯞꯆꯤꯟ ꯎꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯂꯥꯏꯠ ꯑꯃꯈꯛ ꯁꯤꯗꯩꯗ ꯍꯥꯞꯄꯤꯀꯣ ꯁꯤ ꯌꯥꯝꯅ ꯐꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯨꯛ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯒꯤꯁꯦ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯊꯝꯕ ꯌꯥꯗꯕ ꯈꯤꯇꯪ ꯌꯥꯟꯒꯗꯧꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯁꯤꯗꯩꯗ ꯌꯥꯟꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯅ ꯄꯥꯔꯁꯦꯜ ꯇ꯭ꯔꯦꯅꯤꯀꯣ ꯑꯗꯨ ꯁꯤꯠꯁꯦ ꯑꯩ ꯍꯥꯏꯊꯔꯔꯣꯏꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ 60-40ꯒꯤ ꯁꯥꯏꯖ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯁꯤꯠꯁꯦ ꯐꯣꯜ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯁꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯐꯤꯆꯔ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯄꯦꯁꯦꯟꯖꯔꯒꯤ AC ꯚꯦꯟꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ USB ꯆꯥꯔꯖꯔꯁꯤꯅ ꯐꯣꯟꯒꯤ ꯍꯣꯜꯗꯔ ꯄꯣꯀꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯈꯥꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯝ ꯑꯣꯏꯕ ꯃꯥꯏ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯩꯗ ꯈꯤꯇꯪ ꯃꯌꯥꯏꯗ ꯈꯤꯇꯪ ꯍꯝ ꯑꯣꯏꯕ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯅꯣꯠ ꯁꯣ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦ ꯀꯦꯕꯤꯟꯅꯦ ꯃꯅꯤꯡꯒꯤꯁꯦ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ Creta SX ꯃꯣꯗꯦꯜ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯁꯤꯒꯤ ꯃꯔꯝꯗ ꯔꯤꯚ꯭ꯌꯨ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯈ꯭ꯔꯦ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯐꯥꯕ ꯀꯥꯎꯕꯤꯒꯅꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯗꯅ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ So that's all we have today. Bye.